Paramchat-puramchat Oina paring kaidana leiraklaba Eikhoigi Laining-Lichat Maong Chumna Thamlibamakhei Khunnai Asi Ahingba Oina adumak Leigani haina Manipur University of Culture ki Vice Chancellor Professor P. Gunindro na phongdorakli wafam asing ngasi haying khongman ofong yumpham de leiba Laining-Lichat Maong gi laisangda tha taruk chupna chathakadaba mitei puya wari libagi certificate course hodopagi thoramda mahakna phongdokibane Thauramadu Chief Guest ki warol Piraduna Professor Gunindro na hai Hauzik Leiriba Mirol Eikhoigi Thaudangde Paramchat-puramchat paring kaidana leiraklaba Laining-Lichat Yokhatuna Thambane Laining-Lichat na Maong Chumna Thamlibamakhei Eikhoigi Khunnai hingli haibadu takadoribane ipai pusingna thambiramba nat amasong chatnabigi tongan ba machak mathum kayagi marakta wari liba asisu amane ngasidagi horiba thataruki puya wari libagi course pangthokpagi matam ase thintharabane maramdi mitai Eikhoigi puyada awangba thaki wangurol kaya phumlaga leide hairiba wari libagi art form ase oja singda ningtina takpi tambirabade ahenba loksing kaya tansinduna Khunnai Asi gi achouba lan ama oiba ngamgane Nagalamromda Manipur University of Culture na angamba thakta hotnaduna lamdamasigi Laining-Lichat amadi nat amasong chatnabi pumnamak awangba thakta pukhatkani aduki matik pak chawkhraba Eikhoigi Laining-Lichat amasong culture ase macha khaina puthoklaga Laining-Lichat Maong Temple Board LSTV na yokhatnabagidamang Chancellor ase thagatabanghamde haina Professor Gunindro na makhatana phongdokhi ngasi mirol akoi saurabo thodang si karino haram tamda adungagi ipai puna thambiramba namdam si Laining-Lichat eikoi nat culture puari sibu eikoina mapum sana amadi Maong Chumna eikoina ningsing diba amadi khangli makai eikoigi akoi Khunnai ase adumak akoina hingani haiba wafam sine thamjariba Laining-Lichat tuga thajarama maduga thagonama akoi sengdokpa kokthokpa chamthokpa je adamak Laining khudimaki yawi adu eikoigi stage nahi ron stage bu eikoigi yamna manung yoiba yamna awangba thaki wang ulon kaya ama phumdina leibase masi punamuk sisu eikoigi haiba wajasing asina mathang manaw naina mathang sina takingani thajai LSTV na silaga pangthokiba Thauramadu nungki oiba wafam thamladuna board asigi member secretary Sivdata Luwang hai ngasidagi horiba mitei puya wari libagi certificate course asi sanamahi lining hena chawkhat nabagi pandamda Chancellor academic ki oiba khongthang amani Laisang asi miyamna laklaga lai khurumba amade lupkatpa khakki oina leibagi mahut Laining asi manglomda Chancellor hanba haibasi Eikhoigi pandamni madugidamak hauzik laisang asida sanamahi Laining mari leinaba loisang tara leide Manipur University of Culture dasu sanamahi study center ama hangnabagi executive council na ayaba pikre hauzik Eikhoida mathok tariba asi sanamahi Laining khumang chawshin hannaba achangba lanmi puthokpane Madugidamak leiriba loisang sing asigi sanglakpa singda productive oinabagi board ki maiketagi khanghan beleikre puyawari libagi chatnabi ase ningthorol kayagi haktaktagi maichau singna chatharaga laklaba art form amane masigi maru oiba wafamdi puyada yauriba wafam kaya matamgi ningthau singda khanghan bane Hairiba art form ase ngaklaga lakpaduna ngasidi mating leiba narrative art form ama oiba ngamle haina Sivdatana makhatana phongdokhi mayamna ekoi sanamai sanglensi miyamna leba miyamna matam ama urambasi mafam sida lukkatpa loinana imai pagi mafamda ai yawana paudamjaba loinana ai karigumba khara ningjaba khara thumnabagi damakta oina khanarami adubu matangi awonbagi matungina imai pagi matik mayaisina senja sungjaliba masa manai singsi ubi badagi haiba tare miyang yoi bi ho malakpadagi sigumlaba sanamai gi lining se karino haina thijan ba khangning bana masing hengalak mundana ngasidi aikogi pujaliba Laining-Lichat sanamai temple board na pakat chaliba thok thorom sing mayang ni manungda aikoina mapum ase mahi kolama oina bagi thakta ko yam kana hona jare masida yamna wakal loksip pibiba mateng pambi base Manipur University of Culture ni